ꯑꯇꯦꯛ ꯑꯀꯥꯏ ꯑꯗ ꯅꯣꯡ ꯌꯨꯁꯟꯕ ꯈꯣꯠꯆꯟꯕ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ 75,000 ꯄꯤꯔꯒ ꯆꯪꯍꯜꯂꯅꯤ ꯁꯤꯅꯦꯕ ꯍꯥꯏꯅꯔꯤꯁꯦ if ꯌꯨꯝ ꯑꯃꯈꯛ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯤꯡꯒꯣꯜ ꯑꯃꯗ ꯌꯨꯝ ꯑꯃꯈꯛ ꯑꯣꯏꯅ ꯎꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯃꯅꯨꯡꯗ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯇꯣꯉꯥꯟ ꯆꯥꯒꯦꯔꯥ ꯑꯅꯤ tōꯉꯥꯟ ꯆꯥꯒꯦꯔꯥ ꯑꯗꯨ ꯑꯩꯈꯣꯏ ꯎꯗꯦ ꯑꯩꯈꯣꯏꯒꯤꯗꯤ just ꯏꯃꯨꯡꯗꯨꯗ 75,000 ꯈꯛ ꯄꯤꯒꯅꯤ ꯁꯤꯅꯦꯕ ꯖꯨꯂꯥꯏ ꯇꯥꯡ 35 ꯐꯥꯎ ꯃꯅꯨꯡꯗ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯂꯩꯍꯧꯔꯤꯕ ꯆꯪꯕ ꯌꯥꯔꯕ ꯀꯥꯡꯕꯨ ꯍꯥꯏꯅ ꯃꯣꯏꯅ ꯈꯟꯗꯣꯛꯄꯁꯦ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯇꯧꯔꯤ ꯀꯔꯤꯒꯤ ꯆꯪꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯑꯗꯨꯃꯗꯤ ꯈꯪꯗꯦꯀꯣ ꯖꯨꯂꯥꯏꯒꯤ ꯇꯥꯡ 12ꯗ ꯄꯥꯔꯂꯤꯌꯥꯃꯦꯟ ꯁꯦꯁꯟ ꯐꯝꯃꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤ ꯃꯗꯨ ꯅꯪꯅꯅꯕ ꯆꯪꯗꯣꯏꯔꯥ ꯑꯗꯨꯃꯗꯤ ꯃꯣꯏꯒꯤ ꯊꯥꯛꯀꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯖꯨꯂꯥꯏ ꯇꯥꯡ 35 ꯐꯥꯎ ꯃꯅꯨꯡꯗ ꯆꯪꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯗ SDC ꯂꯥꯛꯇꯅ SDO ꯂꯥꯛꯇꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯅꯥꯁꯤꯡ ꯂꯥꯛꯇꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯗꯅ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯆꯪꯒꯗꯕ ꯏꯃꯨꯡꯁꯤꯡꯗꯣ ꯂꯥꯟꯖꯦꯟꯅꯔꯨꯔꯕ ꯑꯦꯕꯟꯗꯟ ꯇꯧꯔꯒ ꯌꯨꯝ ꯅꯥꯄꯤ ꯁꯤꯡꯕꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯜꯂꯒ ꯂꯩꯕ ꯌꯨꯝꯗ ꯀꯨꯏꯅ ꯊꯥꯗꯣꯛꯎꯔꯕꯅꯤꯅ ꯑꯇꯦꯛ ꯑꯀꯥꯏ ꯑꯗ ꯅꯣꯡ ꯌꯨꯁꯟꯕ ꯈꯣꯠꯆꯟꯕ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ 75,000 ꯄꯤꯔꯒ ꯆꯪꯍꯜꯂꯅꯤ ꯁꯤꯅꯦꯕ ꯍꯥꯏꯅꯔꯤꯁే ꯑꯗꯣ 75,000 ꯄꯤꯔ ꯆꯪꯍꯜꯂꯅꯤ ꯑꯣꯀꯦ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯌꯥꯝꯒꯤ ꯄꯤꯁ ꯄ꯭ꯔꯣꯁꯦꯁꯇ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯐꯔꯦ ꯆꯪꯉꯁꯦ ꯍꯥꯏꯅ ꯃꯌꯥꯝꯁꯦ ꯍꯥꯏꯅꯔꯦ ꯇꯧꯏꯒꯨꯝꯕꯁꯨꯡ 75,000ꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝ ꯑꯃ ꯏꯄꯥ ꯏꯄꯨꯅ ꯁꯥꯕꯤꯔꯝꯕ ꯌꯨꯝ ꯑꯃ ꯑꯍꯜ ꯂꯃꯟꯅ ꯁꯥꯕꯤꯔꯝꯕ ꯌꯨꯝ ꯑꯃꯁꯤꯗ ꯃꯆꯥ ꯑꯅꯤ ꯑꯍꯨꯝ ꯂꯩꯕꯁꯤꯡꯁꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯔꯀꯥꯟꯗ ꯇꯣꯉꯥꯟ ꯆꯥꯅꯔꯒ ꯌꯨꯝꯗꯒꯤ ꯇꯣꯈꯥꯏꯅ ꯁꯥꯕꯗꯤ ꯉꯝꯖꯗꯕ ꯂꯝꯗꯤ ꯂꯩꯖꯗꯕ ꯌꯨꯝ ꯑꯗꯨꯒꯤ ꯕꯦꯅꯔ ꯃꯈꯥꯗꯗꯤ ꯑꯗꯨꯝ ꯂꯩꯔꯒ ꯇꯣꯉꯥꯟ ꯆꯥꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯑꯕ ꯑꯁꯤꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯔ ꯃꯣꯏꯅ ꯁꯦꯇꯦꯂꯥꯏꯠ ꯃꯦꯞꯄꯤꯡ ꯍꯥꯏꯕ꯭ꯔꯥ ꯒꯨꯒꯜ ꯃꯦꯞꯄꯤꯡ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯒꯤ ꯇꯧꯔꯒ ꯌꯦꯡꯉꯛꯄ ꯃꯇꯝꯗ if ꯌꯨꯝ ꯑꯃꯈꯛ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯤꯡꯒꯣꯜ ꯑꯃꯗ ꯌꯨꯝ ꯑꯃꯈꯛ ꯑꯣꯏꯅ ꯎꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯃꯅꯨꯡꯗ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ tōꯉꯥꯟ ꯆꯥꯒꯦꯔꯥ ꯑꯅꯤ tōꯉꯥꯟ ꯆꯥꯒꯦꯔꯥ ꯑꯗꯨ ꯑꯩꯈꯣꯏ ꯎꯗꯦ ꯑꯩꯈꯣꯏꯒꯤꯗꯤ just ꯏꯃꯨꯡꯗꯨꯗ 75,000 ꯈꯛ ꯄꯤꯒꯅꯤ ꯁꯤꯅꯦꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯐꯦꯃꯤꯂꯤ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯂꯥꯟꯖꯦꯟꯅꯔꯒ ꯊꯥꯗꯣꯛꯑꯒ ꯁꯨꯕ ꯅꯣꯝꯕ ꯇꯧꯒꯗꯕ ꯃꯌꯥꯝ ꯑꯃ ꯇꯧꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯏꯃꯨꯡ ꯑꯃꯃꯝꯈꯛ ꯍꯤꯡꯖꯕꯗꯨꯗ 75,000ꯅ ꯔꯤꯄꯦꯌꯔꯤꯡ ꯇꯧꯔꯣ ꯂꯩꯔꯣ ꯆꯪꯉꯣ ꯍꯥꯏꯕꯗꯣ ꯌꯥꯔꯦꯕ ꯑꯩꯈꯣꯏ ꯑꯗꯨꯃ ꯌꯥꯔꯒꯦꯕ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯌꯥꯝꯕ ꯏꯃꯨꯡ 2 3 4 ꯌꯨꯝ ꯑꯃꯗ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕ ꯏꯃꯨꯡꯁꯤꯗ ꯀꯃꯥꯏꯅ ꯑꯩꯈꯣꯏ 75,000ꯅ ꯌꯨꯝ ꯍꯤꯡꯉꯨꯔꯣ ꯄꯨꯟꯁꯤ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯅꯧꯍꯧꯅꯅ ꯁꯦꯝꯃꯨꯔꯣ ꯍꯥꯏꯕꯗꯨꯗꯤ ꯌꯥꯗꯕ ꯑꯃ ꯂꯩꯔꯤꯑꯕ